हंदक थोकिबा मे 13 दा थोकिबा इंसिडेंट से ngasiga paragadi numit yangkhai ga mapan sujlankre 58 days tha ani sujla abne adu hojik phau justice phanglakte adugi maramna oira ngasi susida sidin protest asi hamge na ima bel sida leiriba kundrak pam kendra da leiriba myam punsela hojik su khoi sidin protest pham nabi to arrange tori aduna hojik ki khoi gi 13 May da thoki basi 13 May the incident thokre akoi konsa khuldagi nupi trani thoi nupa taruk si lalon ba pai ba khunji di phaki bini haraga lalon ba pai nupi sing sina phare heraga lalon ba pai gi khun manung dagi mogi KNFP gi khutta mogi kuki militant sing da kusina khibini kusina re heraga akoi gi mi taraga ni thoi nupi sing si date 15 May ayuk kipung manga tabada makhan kunsida Supermana ki police adu galem khong da leiriba army central force ka pule heraga moisina akoi gi nupi trani thoisi akoi gi khutta kusina jai kusina raba matung da akoi gi mi taruk nupa taruk se kuki sing na phong do ise nupa taruk se akoi khangde akoi phade sidi akoi khangde hebsi moina claim torak puni sum chathara pom matamda date 27 asida makhan haiba khonsida akhoi gi konsaram degi myam lagle heraga hojik changba ngamdeba myam si relief came on leibni sigi mafam sida akhoi gi honorable CM masamak akhoi gi relief came da makhan village sida laaga CM sina masamak na lagle heraga akhoi gi victim family degi wahai singsi kaya tarabni aduga hostages oiru raba nupi trani thoidegi ma sigi wahai si suma padana taru rabni mitmang na ure nak mana mak tarabni sigi makhan si da lakle heraga adunu mi sida akoina clear sini sini hebsi sumaina pha khibne sumaina tawkhibni hebsi pha pun khibgi maram da padana akogi honorable CM sida hai grabni loi haibi grabni adugi numit date 27 asi numit sida KPI Kampupi gi SPC masamak adu numit lae date 27 May asida makhan village sida lakpani adu mantam da mana akoi da question tawe adu mamang da karisu asigi maram da Kampu PSP na oresu laga thokiba incident gi maram da kamta haide kamta hangde adu date 27 May asida CM lakpanu mi sida akoi gi Kampu PSP su laga adu numit sida akoi hange hostages oiru roba nupi singdegi question kya moida hange pokum kya pire pibunumita pha khiba date 13 May sida pha sida kana kana chenaba kana kana khangnaba yoge hebsi SP masama na hange hangma matamda pharu roba hostages oiru roba nupi singsena pokum pibsi masakti khange ming khangde maramdi laluma phai habaga akoi konsagol hebsi yam nakna na only 1 kilometer gumba distance ka thane khangna chanaba makhak thane aduna nupi singda hamam tan masakti khange ming khangde hebam tamda SPC na magi laptop puthoga electoral list se lokthok lehraga picture degi mogi photos uraga CC obra hena hangbam matamda nupi singna COI hebse identify padana tawkrabni padana tawre heraga COI hebse padana more than 30 plus asi nupi sing chenaba sing COI hebse Kampu SP masamakta asi si akoi pi grabni masama yaurega COI hebse masak si takpire heraga loino pi grabni adugi mathakta lalon bafai degi police personnel asisu thangilan bafai hebse mahak maksi yawe hebse eyewitness hostages oiru roba nupi singna eyewitness oina moides high grabni adubu hojik pho asigi maramda justice purakpi daba aduda phaba da chenaba myam si hojik pho phagat pangamde hojik pho da phaje phagate adugi mathakta lakpam matamda date 11 date 10 asida hojiki akhoigi asiba hakchang si leire akhoigi asiba hakchang taruk si haibdi kuki gi chinthi budo ai haininge ba moina haibsi mamang dadi akhoi phade mi taruk si akhoi khangde haibni adugi mathang dadi date 10 numi si da government da harak pusidi mi taruk si asiba hakchang oina leire haibsi akhoi da akhoigi CSO UNC da pause la haibsi akhoi da harai adu oiragadi asiba hakchang si Zenem smoke ta purakani hebsi tabigi maram na akhoi si
date 11 date 10 asida akoi si chalaga genuine ki muk sida akoi su akoi ge asiba hakchang si pura ga su hain akoi si receive tauge na akoi aduda yenge na akoi ge asiba hakchang pura si akoi gi mi oibra natraga karama mi no habsi akoi khangma ngamdabni na chalaga akoi si yenge ngai ge na akoi chalaga ngai adubu adu matamda mi yam lakhiba maram na moisi asiba hakchang si pura poda moisi khitang delay oikhre delay oikiba maram na akoi si mi khra yamdabu matamda akoi ge asiba hakchang taruk si purae purak busidi phangkibdi date 10 June ji da phangmani adubu Jenims mokta pura pa asiba hakchang taruk pura busidi date 11 ayuki pung ani takhre asiba hakchang si Jenims mokta pura pa matamda date taramathoi ayuki pung ani adu da pura khre adu pura pa matamda di akoi ne yenge karam akoi gi mi ra oibra oidabra se akoi yenge nei tobo matamda yengba yaro habsi ating ma lebi gimbram na akoi yengba ngam khide du date 11 June evening sida identification ki damakta identify tawna bi ki damakta hojik ti kaurai ko kaurap ki matung ina akoi si yenge yengma matamda identify tore identify tawbusi kramena identify tawkibra heradi magi masak tagi akoi identify tawba ngamde maramdi kuina hamna khraba pot oibinena moina yam tamthi na haluraga kaino tawkiba pot oibinena masak tigi akoi identify tawba ngamde adubu mana lead kiba furit mana set kiba khungrau mana tong kiba khungup chapal degi akoi identify tawba ngame is 100% mitruk se akoi gi mine adubu mokoi bu pubirak se akoi gi wakan dadi sibo eraga su hatok pibo eraga su sumaina yam tamthi na halaga purakani heb se akoi wakan da khande unexpected akoi na khalam daba moigi mong sida halaga akoi bu mi su purakune matan ka ga makok na tungan masana tungan makhun na tungan makhong na tungan kakchalaga purakune sa semadona semaga purakune aduna date 13 date hojiki 11 sida sumana pirakre pirapam matamda date 21 June sida amu lalun me fai akoi konsakul area sida combing operation changma numit sida kamai tawkibra haragadi anira humnak changi haina di haya adubu akoina khanghobudi date 21 Sunday ayuk asida first morning asida lalun me fai habigi kun marak sida moigi forest ama leya sisida chalaga moina combing operation tobu matamda Cobra team na CRPF na or Central Force na chalaga combing operation tobu matamda kamana thoki kuki kholai paiba kangbu singna operation changba matamda automatic rifle na kap thora ga moibu brush tobura hojik habdi answer do moina changla pam matamda changmu yaro hebsi mukoina kuki gi hojik ki militant singna attack torak pune attack tor pam matamda sumaina tore heraga date 21 Sunday numit si hojigi kuki gi militant singse moina mafam ama da hoijelaga round toraga thame hebsi akoi tai adubu Sunday numit si thame round toraga thamkhre moi surrender tobra tawdabra yengase surrender torodi tore tawdragadi moi chu khut thagani habigi wakhan londa leiraga Sunday numit si moi whole day Sunday thame Sunday evening thame amuka Monday whole day aduga Monday evening whole night amu thambani adudigi akoina di surrender toba ma natraga moisi kanora amadi torani hena akoi wakhan khalamme habidi central force sangba matamda moibu khut thagrabani ba kuki militancy na nomai kapthok khrabani ba nomai murusi kuntra nipu se kapthok khrabani ba automatic rifle na adu eragadi sidi lem nadi topira ro hebse akoi wakhan no khalamme maramdi cobra hebsi di anobu lakuni modi neutral ne asumba tobigin hebse akoi wakhan khalamme adubu laaga hojiki Sunday evening, Monday whole day, Monday evening si thammaga. Tuesday su whole day thammani aduga evening afternoon adwai dadi amuk moina round to silaga round ko silaga thambasi nan thokre kai digi li thokibno khangdre hebsi paw lakhre ba koi takre ba adure de si asumba thabak nate hebsi akoi lawre akoi cobra lakpore se akoi state force ora su central force ora su hoje ki government se yamna moi marakta kuki gi CSO singa kuki gi leader singa kuki gi leader singa fauna rehega understanding ama thadu kibni hebsi akoi wakhan lon lawe moina di litho kibni di haya adu litho kibo pona te sidi moina understanding ama thadok pni hebsi akoi gi wakhan lon lawe hoje ki akoi asiba hakchang taruk thambase ngasi digi paradi ngasi digi 28 days nubit kunga nipan sukhre adu hoje pawbda akoi gi justice asin heba phangde achumba justice pide adu gi mathak ta hoje ki akoi na identify thokibsi phabda chena ba phabda yawe hebsi eyewitness oiraga identify tokiba kuki gi nupising
lalu mo pai gi nupi sing se identify tawkrabni adusu mi amata phagate aduga police personnel thangilen haibasi state force ne magi army number loi government na lebini adure kadobu gi ma po se phagat pangam dabra adure di government huji ki sarkar si misang mikhai ne ba thabak tawbunatra haibasi akoi wahang si chauna thamninge aduna manipur da koi gi state government na natra ka ko cm na peace pame ingtha tap thap pame haye kadobu gi ingtha tap thap gi thabak tawduba kamen ingtha tap thap da lakadra sida aduna ingtha tap thap tawge laki heragadi santi pame heradi justice aran ba tobo matam da justice si pithok tradi justice si pi dra degdi puthok tragadi santi la wai peace la wai hebsi di haininge aduna huji ke ko mi hat yam tamchin happy kiraba ko gi mitruk se justice huji pho phangdre aduna ko gi asi justice phangdre pho de ko gi any type of agitation akan kan ba chathara kani chathara po matam da asida asoiba aram thora gadi ko gi government of manipur na asida risk log da bune haibsi di haininge aduga huji ki ko gi charter of demand UNC gisu leire akogi ZTC Joint Tribe Council gisu akogi charter of demand se leire adubu hoji po akogi charter of demand si karisu paikha pide karisu thausa bide kamena akogi akoina hoji ki charter of demand piribsi akoina government sing na chalaga akoi scheme tanbanate project tanbanate development tanbanate pifam thokpa akogi mi hatse yamthina happy grabne sigi si justice PVO habne tu hoji po pwd kaidobgi aduga akogi CM ne mafam chalaga peace haina hairi example number one I pinning the Hakchang Dai Anavality, cook the Naradi, cook the laying it over. Liver the Naradi, liver the laying it over. Not with the liver the Naraka cook the Yimba, so many mana, Mapam to one to Salaga City. Santi Pame, Santi Sulala way, sitting in a Kanakamatam Tivo to Kigini have city, as he was pumped. I'm the Ningatuna, a quick Pambadi, a quick justice, Pangri Pop the Miway, Turk is justice, Pangri Pop the Quay. Any type of education, a Kanakamatatarakani, Satapam Tam da Sida Sok Pantoragadi, state governments in responsibilities, log the way have a Wapam Tamzani.